ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯊꯕꯛ ꯁꯨꯗꯨꯅ ꯌꯥꯝ ꯋꯥꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯆꯥꯎꯔꯦꯜ ꯇꯟꯕꯗ ꯈꯨꯜ ꯑꯗꯨꯗ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜꯗ ꯐꯥꯎꯕ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯊꯕꯛ ꯑꯃꯠꯇ ꯁꯨꯔꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯕꯁꯤꯅꯤ꯫ ꯂꯩꯃꯅ ꯐꯅ ꯃꯄꯨꯔꯣꯏꯕꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯉꯥꯡꯂꯕꯁꯨ ꯇꯥꯔꯝꯗꯦ꯫ ꯂꯩꯃ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯕꯗꯒꯤ ꯃꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯂꯩꯃ ꯑꯌꯨꯛꯀꯤ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯔꯗꯨꯅ ꯂꯧ ꯑꯗꯨ ꯈꯥꯎꯔꯝꯃꯤ꯫ ꯂꯩꯃꯒ ꯂꯧ ꯈꯥꯎꯃꯤꯟꯅꯕ ꯃꯧ ꯑꯃꯅ, "ꯂꯩꯃ, ꯅꯪꯁꯦ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯔꯝꯂꯒꯅꯤ꯫ ꯅꯪꯕꯨ ꯃꯁꯤꯒꯤ ꯀꯇꯟ ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯅꯁꯛ ꯅꯇꯧ ꯍꯥꯏꯔ ꯀꯔꯤꯁꯨ ꯊꯤꯕ ꯅꯠꯇꯦ." ꯂꯩꯃ ꯂꯧꯗꯨ ꯈꯥꯎꯅ ꯈꯥꯎꯅ, "ꯁꯦ, ꯋꯥꯕꯒꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯤ, ꯁꯥꯊꯤꯅ ꯋꯥꯔꯤ꯫ ꯅꯪꯕꯨ ꯉꯝꯕꯨ ꯉꯝꯃꯤꯅꯦ, ꯏꯆꯦ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ꯫ ꯅꯪ ꯑꯣꯏꯕꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯇꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯦ, ꯑꯩꯁꯨ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯕꯅꯤ꯫ ꯑꯗꯨꯗ ꯏꯄꯥꯝꯗ ꯍꯜꯂꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯃꯨꯛ ꯂꯩꯍꯟꯅꯤꯡꯂꯣꯏ ꯍꯥꯏꯗꯅ ꯁꯤꯕ ꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯑꯁꯦ ꯑꯣꯏꯍꯩꯕ ꯖꯥꯠ ꯅꯠꯇꯦꯗ ꯏꯆꯦ." ꯅꯨꯄꯤ ꯑꯃꯅ, "ꯏꯆꯦ, ꯏꯇꯩ ꯆꯥꯎꯔꯦꯜꯁꯤꯕꯨ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯜꯂꯛꯑꯕ꯭ꯔꯣ?" ꯃꯧ ꯈꯔ ꯑꯍꯜ ꯑꯣꯏꯕꯤꯗꯨꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯜꯂꯛꯂꯕꯅꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯍꯤꯡꯂꯤꯉꯩꯗꯗꯤ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯂꯧꯁꯨꯅꯦ ꯐꯅꯌꯥꯝ ꯂꯩꯔꯝꯕꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯇꯟꯃꯟꯕꯗꯒꯤ ꯃꯤꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦꯗꯅ꯫ ꯑꯗꯣ ꯂꯩꯃ, ꯅꯣꯏꯒꯤ ꯂꯧꯐꯝ ꯃꯆꯦꯠ ꯑꯃ ꯂꯩꯕꯗꯨ ꯍꯟꯗꯛꯇꯤ ꯀꯅꯥꯅ ꯎꯈ꯭ꯔꯦ?" "ꯏꯆꯦ, ꯃꯃꯥꯡꯒꯤ ꯈꯨꯔꯥ ꯇꯣꯃꯥꯜ, ꯃꯥꯒꯤ ꯃꯆꯥ ꯌꯥꯏꯃꯗꯨꯅ ꯎꯔꯤ꯫ ꯃꯊꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯎꯔꯒꯦꯅ ꯈꯜꯂꯤ ꯏꯆꯦ꯫ ꯋꯥꯔꯁꯨ ꯋꯥꯅ ꯎꯍꯧꯕꯅ ꯐꯩ꯫ ꯑꯗꯣ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯇꯥꯏ." "ꯍꯣꯏ ꯏꯆꯦ, ꯃꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯂꯧꯒ ꯂꯩꯗꯅ ꯅꯨꯡꯉꯥꯏꯔꯦ." "ꯁꯤꯅꯤꯅꯦ ꯏꯕꯦꯝꯃ, ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯣ." ꯃꯧ ꯑꯃꯅ, "ꯏꯆꯦ, ꯋꯥꯔꯤꯁꯤ ꯂꯦꯞꯄꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯨꯂꯪ ꯏꯁꯩ ꯐꯖꯕ ꯑꯗꯨꯝ ꯁꯛꯇꯣꯔꯛꯑꯣ, ꯏꯆꯦ ꯂꯩꯃ ꯑꯋꯥꯕ ꯀꯥꯎꯅꯕ." ꯃꯧ ꯑꯍꯜ ꯑꯗꯨꯅ, "ꯍꯥꯏꯒꯨꯝꯂꯗꯅ ꯂꯩꯃ, ꯅꯪꯁꯦ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯗꯤ ꯐꯖꯅꯗꯤ ꯍꯩꯕꯅꯤ꯫ ꯑꯃꯠꯇꯕꯨ ꯁꯛꯂꯛꯎ ꯇꯥꯁꯤ." ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯩꯃꯁꯨ ꯈꯨꯂꯪ ꯏꯁꯩ ꯁꯛꯂꯛꯂꯝꯃꯤ꯫ ꯂꯧ ꯈꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯂꯩꯃꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯕꯒꯨm ꯇꯧꯔꯤ꯫ ꯃꯈꯣꯏꯒ ꯊꯪꯅꯅ ꯈꯥꯎꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯩꯃꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯔꯤ꯫ ꯆꯥꯎꯔꯦꯜ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯇꯨꯝꯕꯗꯨꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯂꯩꯃꯁꯨ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯈꯟꯕꯒ ꯇꯧꯕꯒ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯗꯨꯁꯨ ꯃꯩ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ꯫ ꯂꯩꯃ ꯃꯊꯟꯇ ꯁꯣꯜꯂꯤ꯫ "ꯏꯟꯁꯥꯡꯁꯨ ꯂꯩꯔꯝꯈꯤꯔꯣꯏ ꯇꯧꯔꯤꯁꯤ꯫ ꯃꯅꯤꯡꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯂꯒ ꯊꯣꯡꯖꯤꯜꯂꯒꯦ." ꯑꯁꯤ ꯈꯟꯅ ꯂꯩꯃ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯪꯈꯣꯜꯗꯨ ꯁꯟ ꯆꯪꯗꯨꯅ ꯃꯥꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ "ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯗꯤ ꯁꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯇꯧꯔꯤꯁꯤꯗꯤ꯫ ꯍꯣꯔꯦꯟꯒꯤ ꯏꯟꯁꯥꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤ ꯊꯣꯡꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯅ?" ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯎꯔꯦꯜ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯥꯈꯣꯛꯂꯤ꯫ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ? ꯑꯁꯨꯛ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ! ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛ?" ꯆꯥꯎꯔꯦꯜꯗꯨ ꯂꯩꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯔꯦꯜ ꯐꯃꯨꯡꯗ ꯇꯨꯝꯅ ꯇꯨꯝꯅ, "ꯂꯩꯃ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯅꯪꯕꯨ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠꯀ ꯌꯥꯎꯔꯛꯄ꯭ꯔꯣ? ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯆꯥꯕ ꯌꯥꯕ ꯌꯥꯎꯔꯗꯤ ꯈꯔ ꯄꯤꯔꯛꯑꯣ." "ꯀꯗꯥꯏꯗꯒꯤ ꯑꯆꯥꯄꯣꯠꯅꯣ ꯅꯨꯄꯥ? ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯑꯩꯁꯨ ꯌꯨꯝ ꯑꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪꯁꯨ ꯊꯕꯛ ꯈꯔ ꯁꯨꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯥꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯕꯅꯤ." ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯉꯥꯡꯂꯤꯕꯗꯨ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯆꯪꯂꯝꯗꯦ꯫ "ꯅꯨꯄꯤ, ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦ꯫ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯂꯨ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ." ꯂꯩꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯡꯅꯤ, ꯌꯥꯝ ꯊꯣꯡꯅꯤꯕ! ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯤꯡꯉꯥꯏ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯇꯦ."
ꯏꯟꯁꯥꯡ ꯂꯩꯇ꯭ꯔꯒ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝꯅ ꯀꯔꯤꯅꯣ ꯈꯔ ꯍꯦꯛꯂꯒ ꯊꯣꯡꯉꯨꯗꯅ ꯍꯣ ꯑꯩꯅ ꯂꯧ ꯈꯥꯎꯕ ꯆꯠꯂꯤꯉꯩꯗ ꯍꯪꯒꯥꯝꯒ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯑꯣ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯁꯟ ꯆꯪꯂꯒ ꯆꯥꯈ꯭ꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯁꯟꯗ ꯁꯨꯕ ꯑꯇꯩ ꯆꯥꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯆꯥꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕꯗꯨꯕꯨ ꯂꯩꯃꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒ ꯋꯥ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃ ꯂꯩꯃ ꯑꯂꯨ ꯈꯔ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯒ ꯇꯣꯛꯂꯝꯃꯤ ꯂꯩꯃꯁꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ ꯍꯣ ꯆꯥꯛ ꯂꯣꯏꯖꯔꯦ ꯆꯥꯎꯔꯦꯜ ꯆꯥꯛ ꯂꯣꯏꯔꯦ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯗꯨꯅ ꯈꯔꯦ ꯑꯩꯒꯤ ꯆꯥꯛꯇꯤ ꯂꯩꯃꯅ ꯆꯥꯛꯇꯨ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯆꯥꯎꯔꯦꯜ ꯏꯟꯁꯥꯡꯗꯣ ꯎꯕꯗ ꯀꯔꯤ ꯏꯟꯁꯥꯡ ꯅꯪ ꯊꯣꯡꯂꯤꯕꯁꯤꯅ ꯑꯣ ꯑꯂꯨ ꯃꯦꯠꯄꯅꯤ ꯉꯥꯔꯧꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥꯔꯧꯅꯣ ꯉꯥꯔꯤ ꯐꯥꯎꯕ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯑꯍꯥꯎꯕꯗꯨ ꯆꯥꯅꯤꯡꯂꯕꯗꯤ ꯊꯕꯛꯁꯨ ꯈꯔꯁꯨ ꯆꯥꯎꯔꯦꯜꯗꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯆꯥꯛꯇꯨ ꯁꯤꯠ ꯅꯥꯟꯅ ꯆꯥꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯂꯩꯃꯁꯨ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯁꯦꯡꯂꯝꯂꯒ ꯇꯨꯝꯕ ꯆꯪꯂꯛꯏ ꯆꯥꯎꯔꯦꯜꯗꯤ ꯅꯥꯈꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯨꯝꯕ ꯉꯝꯕꯁꯤꯅ ꯀꯩꯅꯣ ꯂꯩꯃ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔ ꯆꯥꯎꯔꯦꯜꯕꯨ ꯎꯅꯕ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯗꯨꯒꯤ ꯃꯤꯗꯨ ꯍꯧꯒꯠꯂꯝꯈꯤꯗꯧ ꯃꯥꯟꯗꯦꯗ ꯇꯧꯔꯤꯁꯦ ꯃꯥꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯃꯒꯗ ꯂꯩꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥ ꯎꯕ ꯂꯥꯛꯂꯤꯕꯁꯦ ꯌꯥꯔꯛꯀꯗꯧꯗꯤ ꯃꯥꯟꯗꯦꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯌꯥꯝ ꯇꯟꯕꯅꯤꯅꯦ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯆꯥꯎꯔꯦꯜ ꯃꯌꯨꯝꯁꯨ ꯌꯧꯔꯛꯂꯝꯃꯤ ꯂꯩꯃ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯂꯩꯃ ꯆꯥꯎꯔꯦꯜꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯇꯥꯗ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤ ꯅꯆꯜ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯒꯦ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨ ꯌꯥꯔꯦ ꯂꯧꯊꯣꯛꯂꯨꯔꯅꯨ ꯑꯗꯣ ꯆꯥꯎꯔꯦꯜꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯔꯛꯎ ꯍꯣꯏ ꯅꯆꯜ ꯍꯧꯗꯣꯛꯆꯔꯛꯀꯦ ꯂꯩꯃꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯆꯥꯎꯔꯦꯜ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯃꯄꯥꯟꯗ ꯇꯥꯗꯍꯣꯏ ꯃꯌꯥꯝ ꯂꯥꯛꯏꯌꯦ ꯆꯥꯎꯔꯦꯜꯗꯣ ꯃꯃꯤꯠ ꯄꯥꯡꯅꯤꯡꯗ ꯄꯥꯡꯂꯛꯏ ꯀꯩꯗꯧꯕ ꯂꯩꯕꯖꯥꯠꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯊꯣꯛꯂꯒꯦ ꯍꯥꯏꯔꯝꯃꯨ ꯂꯩꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯂꯒꯦ ꯍꯥꯏꯌꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯍꯣꯏ ꯆꯥꯎꯔꯦꯜ ꯏꯃꯨꯡꯗꯒꯤ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯏꯕꯥꯏ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯆꯥꯎꯔꯦꯜ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯔ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯀꯗꯕ ꯑꯗꯨꯗ ꯃꯤ ꯈꯔ ꯋꯥꯠꯂꯕ ꯅꯪꯕꯨ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯥꯎꯔꯦꯜ ꯇꯟꯅ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯕꯥꯏ ꯑꯩ ꯁꯪꯗꯧ ꯃꯥꯟꯗꯤꯌꯦ ꯀꯔꯤꯒꯤ ꯁꯪꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯒꯦꯅꯦ ꯏꯕꯥꯏ ꯑꯩꯁꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯤ ꯌꯨꯝꯕꯨꯅ ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯂꯩꯃ ꯃꯊꯟꯗ ꯈꯜꯂꯤ ꯀꯌꯥꯝ ꯃꯁꯤꯡ ꯊꯤꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯐꯔꯦ ꯅꯪꯅ ꯁꯪꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯏꯕꯥꯏ ꯍꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯕꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯨꯕꯨ ꯇꯁꯦꯡꯅ ꯎ ꯌꯥꯟꯕ ꯆꯠꯄꯗꯨꯕꯨ ꯇꯜꯂꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯇꯟꯈ꯭ꯔꯕ ꯅꯪꯅ ꯌꯨꯝ ꯁꯥꯕ ꯆꯠꯂꯤ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅ ꯊꯥꯖꯔꯝꯗꯣꯏꯅꯣ ꯅꯨꯄꯤ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯍꯧꯗꯣꯔꯛꯀꯅꯨꯀோ ꯑꯩ ꯎꯟꯅꯕ ꯃꯤ ꯂꯥꯛꯂꯕꯁꯨ ꯂꯩꯇꯦ ꯍꯥꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯀꯇꯟꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯂꯩꯃ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯧ ꯈꯔ ꯂꯥꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯂꯩꯃ ꯉꯔꯥꯡ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯇꯨꯔꯦꯜꯗ ꯉꯥ ꯌꯥꯝꯅ ꯑꯣꯜꯂꯦ ꯍꯥꯏ ꯃꯤꯁꯨ ꯌꯥꯝ ꯐꯥꯅꯍꯧꯋꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯨ ꯇꯨꯔꯦꯜꯗ ꯉꯥꯔꯧ ꯑꯣꯏꯅꯅꯕ ꯍꯣꯔꯦꯟꯒꯤ ꯉꯥ ꯈꯔ ꯐꯥꯔꯨꯁꯤꯗꯅ ꯍꯣꯏ ꯐꯥꯔꯨꯁꯤ ꯂꯣꯏꯁꯤꯜꯂꯨꯔꯣ ꯃꯤꯅ ꯂꯣꯏꯅ ꯐꯥꯗꯣꯛꯑꯝꯕ ꯇꯥꯔꯦ ꯂꯩꯃꯁꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯒ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯇꯨꯔꯦꯜ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯥ ꯐꯥꯅꯔꯝꯃꯤ ꯂꯩꯃꯁꯨ ꯃꯥꯅ ꯃꯤꯠꯇ ꯎꯕ ꯉꯥꯁꯤꯡꯗꯨ ꯐꯥꯔꯝꯃꯤ ꯇꯨꯡꯒꯣꯟꯗꯣ ꯉꯥꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯤ ꯂꯩꯃ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯑꯩ ꯈꯔ ꯍꯥꯜꯂꯝꯃꯒꯦ ꯆꯥꯛꯁꯨ ꯊꯣꯡꯉꯝꯗ꯭ꯔꯤ ꯅꯪꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯈꯔꯗꯤ ꯐꯥꯔꯤꯁꯦ ꯐꯔꯦ ꯅꯪ ꯀꯥꯔꯝꯃꯣ ꯏꯆꯦ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯂꯩꯃꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯅ ꯂꯩꯃꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤ ꯆꯥꯕ ꯌꯥꯕ ꯌꯥꯎꯔꯕꯗꯤ ꯈꯖꯤꯛꯇ ꯄꯤꯔꯝ ꯏꯄꯥꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯄꯨꯛꯁꯤꯗ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤꯕꯁꯤ ꯂꯩꯃ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯄꯥꯕ ꯆꯥꯕ ꯌꯥꯕꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯑꯗꯨ ꯄꯥꯕ
ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯂꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅꯁꯨ ꯌꯥꯔꯝꯃꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯂꯩꯃꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯄꯥꯕ ꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯨ ꯅꯆꯥ ꯆꯥꯛ ꯊꯨꯅ ꯊꯣꯡꯂꯛꯀꯦ ꯍꯣꯏ ꯏꯄꯥ ꯃꯪꯒꯣꯜ ꯑꯁꯤꯗ ꯄꯣꯊꯥꯔꯝꯂꯒꯦ ꯂꯩꯃꯁꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤ ꯂꯩꯃ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯕꯨ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯆꯥꯛꯇꯣ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯄꯥꯕ ꯆꯥꯛ ꯈꯔꯒ ꯍꯥꯞꯄꯛꯈꯤꯒꯦ ꯌꯥꯔꯦ ꯏꯆꯥꯅꯨꯄꯤ ꯄꯥꯕ ꯑꯣꯛꯂꯦ ꯆꯥꯗꯕꯅ ꯁꯤꯔꯒꯗꯕ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯏꯆꯥꯅꯨꯄꯤ ꯅꯪꯅ ꯀꯟꯕꯤꯔꯦ ꯏꯆꯥꯒꯤ ꯂꯃꯟ ꯄꯥꯕꯗ ꯇꯣꯜꯂꯤ ꯄꯥꯕ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯄꯥꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯂꯩꯒꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯎꯗꯦ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ ꯆꯠꯇꯦꯗ ꯄꯥꯕ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯥꯛꯅꯤꯕꯗꯨꯗ ꯂꯤꯔꯝꯃꯤ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯇꯟꯕꯒꯤ ꯂꯥꯏ ꯑꯃ ꯌꯥꯎꯔꯤ ꯃꯗꯨ ꯏꯄꯥ ꯇꯥꯟꯊꯣꯛꯈꯤ ꯄꯥꯕꯁꯦ ꯃꯥꯏꯕꯔꯥ ꯅꯠꯇꯦ ꯏꯄꯥꯁꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯇꯣꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯕ ꯐꯤꯕꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯏꯆꯥꯅꯨꯄꯤ ꯏꯄꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯇꯣꯝꯕꯅ ꯂꯩꯃꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯎꯔꯦꯜ ꯀꯟꯅ ꯇꯨꯝꯂꯤꯉꯩ ꯂꯥꯏꯃꯨ ꯑꯃ ꯆꯥꯎꯔꯦꯜꯅ ꯇꯨꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯂꯥꯏꯃꯨꯗꯨ ꯈꯣꯟꯖꯦꯜ ꯁꯥꯎꯔꯞ ꯇꯧꯅ ꯆꯥꯎꯔꯦꯜ ꯍꯧꯒꯠꯂꯨ ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯏ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯂꯥꯏꯃꯨ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯆꯥꯎꯔꯦꯜ ꯀꯤꯅ ꯂꯥꯏꯃꯨ ꯀꯔꯤꯒꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯆꯥꯎꯔꯦꯜ ꯄꯥꯈꯠꯅ ꯀꯔꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯂꯥꯏꯃꯨꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯃꯤ ꯊꯤꯔꯨꯕꯗ ꯅꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯔꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯆꯥꯎꯔꯦꯜ ꯀꯞꯇꯨꯅ ꯂꯩꯃꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤ ꯑꯩꯕꯨ ꯊꯥꯕꯤꯔꯝꯃꯨ ꯌꯥꯔꯣꯏ ꯅꯍꯥꯛꯇꯤ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯑꯁꯤ ꯂꯝꯗ ꯆꯠꯂꯒꯗꯕꯅꯤ ꯅꯪꯗꯤ ꯁꯤꯔꯁꯨ ꯌꯥꯔꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯁꯤ ꯂꯝꯗ ꯆꯠꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯔꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯂꯥꯏꯃꯨꯗꯨ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯔꯒ ꯁꯨꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯅꯪꯒꯤꯅ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯂꯩꯃꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯕꯥꯛ ꯇꯧꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯌꯥꯝ ꯋꯥꯕ ꯖꯥꯠꯅꯤꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯝꯃꯤ ꯂꯩꯃꯁꯨ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯂꯩꯃ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯤꯔꯝꯃꯤ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯩꯃꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯀꯔꯤꯅꯣ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯆꯥꯎꯔꯦꯜ ꯂꯩꯕꯥꯛꯇꯨ ꯇꯧꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕꯁꯤ ꯎꯗ꯭ꯔꯕ꯭ꯔꯅꯤ ꯅꯨꯄꯤ ꯅꯪꯕꯨ ꯉꯁꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯌꯨꯝꯄꯥꯛꯀ ꯄꯥꯏꯔꯒ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯀ ꯇꯧꯔꯝꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯉꯛꯄꯅꯕꯨ ꯂꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯗꯧꯕꯅꯤ ꯅꯨꯄꯥ ꯅꯪ ꯋꯥꯅꯤ ꯊꯕꯛꯇꯣ ꯑꯩ ꯑꯗꯨꯝ ꯁꯨꯒꯦ ꯅꯨꯄꯥ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ ꯀꯔꯥꯏ ꯌꯨꯝꯄꯥꯛꯇꯨ ꯄꯤꯔꯣꯁꯤ ꯑꯩ ꯇꯧꯒꯦ ꯅꯨꯄꯥ ꯅꯪ ꯇꯨꯝꯂꯨ ꯑꯩ ꯑꯗꯨꯝ ꯇꯧꯔꯨꯒꯤꯁꯦ ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯄꯥ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯑꯍꯣꯡꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯔꯝꯃꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯑꯦꯟꯁꯥꯡ ꯅꯥꯄꯤꯅ ꯄꯨꯡꯁꯪ ꯁꯪꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯊꯕꯛ ꯁꯨꯔꯛꯄꯁꯤ ꯎꯕꯗ
ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯦꯜ ꯊꯕꯛ ꯁꯨꯕ ꯀꯟꯕ ꯃꯤ ꯃꯈꯩꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯃꯨꯡꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ, ꯅꯪꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯩ ꯅꯨꯡꯉꯥꯏ꯫ ꯆꯥꯎꯔꯦꯜꯅ, ꯅꯨꯄꯤ, ꯁꯤꯗꯒꯤꯗꯤ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯑꯗꯨ ꯅꯨꯄꯥ, ꯑꯩꯈꯣꯏꯅꯤꯒꯤ ꯑꯉꯥꯡ ꯑꯃꯇ ꯌꯥꯎꯖꯔꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯏꯁꯣꯔ ꯃꯥꯅ ꯇꯝꯕꯤꯔꯝꯗ꯭ꯔꯒꯕꯨ? ꯅꯨꯄꯤ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯒꯅꯨ꯫ ꯑꯗꯣ ꯅꯨꯄꯥ, ꯑꯋꯥꯡꯒꯤ ꯏꯆꯦ ꯇꯣꯝꯕꯤꯅ ꯍꯥꯏꯕꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ, ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤꯗꯣ ꯅꯨꯄꯥ꯫ ꯍꯣꯏ, ꯆꯠꯁꯤ꯫ ꯑꯗꯣ ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯍꯌꯦꯡꯗꯤ ꯂꯧꯕꯨꯛꯇꯁꯨ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯁꯥꯎꯔꯦꯜꯒ ꯂꯩꯃꯒ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯒ ꯁꯥꯎꯔꯦꯜꯒꯁꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯈꯔꯁꯨ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝꯅ ꯐꯝꯂꯤꯕꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯂꯣꯏꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯃꯒ ꯁꯥꯎꯔꯦꯜꯒꯁꯨ ꯌꯦꯡꯅꯕ ꯆꯪꯂꯛꯏ꯫ ꯀꯔꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯂꯩꯃꯒ ꯁꯥꯎꯔꯦꯜꯒꯒꯤ ꯃꯈꯨꯠꯇꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯁꯨ ꯈꯪꯂꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯋꯥꯕꯗꯨ꯫ ꯏꯆꯥ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯕꯁꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯔꯤꯅꯦꯍꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯆꯥ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯒ ꯁꯥꯎꯔꯦꯜꯒꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩꯃ ꯍꯔꯥꯎꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯏꯃꯥꯒꯤ ꯕꯣꯔꯗꯒꯤ ꯑꯩꯈꯣꯏ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯂꯩꯃꯒ ꯁꯥꯎꯔꯦꯜꯒꯁꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗ ꯑꯉꯝꯕ ꯁꯦꯜ ꯈꯔ ꯀꯠꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ, ꯅꯨꯄꯤ, ꯑꯩꯅ ꯉꯔꯥꯡ ꯎꯃꯪꯗ ꯎ ꯌꯥꯜꯂꯒ ꯊꯅꯝꯕꯗꯣ ꯑꯃꯨꯛꯇ ꯁꯤꯡꯂꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯑꯃꯨꯛ ꯂꯧꯈꯤꯕ ꯇꯥꯔꯦ꯫ ꯍꯣꯏ ꯅꯨꯄꯥ꯫ ꯆꯥꯎꯔꯦꯜꯗꯨ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯈꯔ ꯎ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯁꯤꯡꯗꯨ ꯆꯥꯎꯔꯦꯜꯕꯨ ꯎꯕꯗ, ꯆꯥꯎꯔꯦꯜ, ꯅꯪꯕꯨ ꯎ ꯌꯥꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯈꯨꯔꯥ, ꯑꯩꯗꯤ ꯎ ꯆꯤꯡꯕ ꯂꯥꯛꯄꯅꯤ꯫ ꯆꯥꯎꯔꯦꯜ, ꯅꯪꯁꯤ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯍꯥꯟꯅꯗꯤ ꯅꯪꯁꯤ ꯇꯟꯕꯗ ꯅꯃꯤꯡ ꯆꯠꯂꯝꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯊꯕꯛ ꯁꯨꯕ ꯀꯟꯕꯗ ꯑꯣꯏꯅ ꯆꯠꯂꯤ꯫ ꯑꯍꯜ ꯑꯃꯅ, ꯑꯗꯨ ꯆꯥꯎꯔꯦꯜ, ꯅꯣꯏꯕꯨ ꯑꯉꯥꯡ ꯌꯥꯎꯅꯕ ꯂꯥꯏ ꯇꯤꯟꯒ ꯈꯣꯏꯔꯝ ꯈꯣꯠꯇꯅ ꯑꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯅꯤ? ꯑꯩꯅ ꯇꯥꯕꯗ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯑꯃ ꯂꯩ ꯍꯥꯏ, ꯌꯥꯝꯅꯁꯨ ꯍꯩ ꯍꯥꯏ꯫ ꯑꯉꯥꯡ ꯌꯥꯎꯗꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯉꯥꯡ ꯌꯥꯎꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯅꯣꯏꯁꯨ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣꯗꯅ꯫ ꯈꯨꯔꯥ, ꯉꯁꯤ ꯆꯠꯆꯔꯨꯔꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯌꯥꯝ ꯊꯨꯅ ꯏꯆꯥ ꯐꯪꯂꯅꯤ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯅ ꯂꯩꯃꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯦ꯫ ꯂꯩꯃꯕꯨ ꯑꯉꯥꯡ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯆꯠꯇꯨꯅ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯃꯕꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯗꯨꯅ, ꯆꯥꯎꯔꯦꯜ, ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯂꯦꯅꯦꯍꯦ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯂꯦꯞꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯜꯁꯨ ꯆꯥꯎꯔꯛꯂꯦ, ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯄꯪꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯒ ꯂꯩꯃꯒꯗꯤ ꯃꯆꯥꯒꯤ ꯑꯄꯪꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯇꯣꯝꯊꯤꯜ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯁꯥꯟꯅꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯍꯩꯅꯧ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯄꯪꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯩꯅꯧ ꯃꯊꯛ ꯑꯗꯨꯗ ꯀꯥꯗꯨꯅ ꯍꯦꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯐꯩꯖꯥꯎ, ꯃꯥꯂꯦꯝ, ꯁꯅꯥꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯝꯊꯤꯟꯅ ꯍꯦꯛꯂꯤꯕ ꯍꯩꯅꯧꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯆꯥꯕ ꯑꯣꯛꯂꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯀꯨꯝꯊꯔꯛꯄꯗꯗꯤ ꯍꯩꯅꯧ ꯃꯔꯨꯗꯣ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯑꯩꯒꯤ ꯍꯩꯅꯧꯗꯤ? ꯐꯩꯖꯥꯎꯅ, ꯁꯤꯗ ꯂꯩꯔꯤꯕ ꯍꯩꯅꯧ ꯃꯔꯨ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ꯫
ꯇꯣꯝꯊꯤꯟ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯁꯨꯞꯇꯨꯅ ꯍꯩꯅꯧ ꯃꯔꯨꯁꯤꯗꯤ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ? ꯁꯅꯥꯇꯣꯝꯕꯅ ꯍꯩꯅꯧ ꯃꯔꯨ ꯆꯥꯕꯁꯦ ꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯦꯅ ꯍꯥꯏꯕꯅꯤ. ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯍꯩꯅꯧ ꯃꯔꯨꯁꯦ ꯊꯑꯣꯏꯅ ꯅꯪꯒꯤ ꯈꯥꯛꯂꯤ, ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯑꯝꯕꯅꯤ. ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯝꯃꯤ. ꯁꯛ ꯐꯖꯊꯣꯛꯇꯣꯏ ꯑꯣꯏꯔꯗꯤ ꯍꯩꯅꯧ ꯃꯔꯨꯁꯦ ꯑꯩ ꯆꯥꯔꯒꯦ. ꯍꯣꯏ ꯆꯥꯔꯣ. ꯇꯣꯝꯊꯤꯟ ꯍꯩꯅꯧ ꯃꯔꯨꯗꯨ ꯀꯟꯅ ꯁꯨꯞꯂꯤ. ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯅꯣꯛꯂꯤ. ꯃꯥꯂꯦꯝꯅ ꯑꯗꯨ ꯇꯣꯝꯊꯤꯟ, ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯤꯔꯒꯦ. ꯅꯣꯏꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯗꯣ ꯆꯥꯊꯣꯛꯂꯁꯤꯗꯅ. ꯇꯣꯝꯊꯤꯟ ꯍꯔꯥꯎꯅ ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯍꯣꯏ ꯆꯥꯊꯣꯛꯑꯁꯤ. ꯑꯩ ꯍꯣꯔꯦꯟ ꯐꯥꯔꯒ ꯄꯨꯔꯛꯂꯒꯦ. ꯅꯣꯏ ꯄꯥꯕ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯉꯗꯤ ꯉꯥꯡꯉꯣꯏ. ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯗꯤ ꯑꯩꯅ ꯇꯧꯕꯗ ꯁꯨꯛꯉꯥꯡ ꯉꯥꯡꯗꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯉꯥꯅꯨꯗꯣ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯄꯨꯔꯛ. ꯇꯣꯝꯊꯤꯟꯁꯨ ꯌꯥꯔꯝꯃꯤ. ꯇꯣꯝꯊꯤꯟ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯉꯥꯅꯨ ꯃꯀꯣꯟꯗ ꯆꯪꯂꯒ ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯑꯃ ꯐꯥꯔꯝꯃꯤ. ꯉꯥꯅꯨꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ. ꯉꯥꯅꯨꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯨꯗ ꯂꯩꯃꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯃꯆꯥꯅꯨꯄꯥꯅ ꯉꯥꯅꯨ ꯐꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯥ, ꯉꯥꯅꯨ ꯐꯥꯔꯤꯅꯤ. ꯅꯪꯗꯤ ꯉꯥꯅꯨꯗꯨ ꯀꯩꯗꯧꯗꯣꯏꯕ? ꯃꯔꯨꯞꯁꯤꯡꯒ ꯆꯥꯛ ꯆꯥꯅꯗꯣꯏꯅꯤ. ꯏꯕꯨꯡꯉꯣ, ꯉꯥꯅꯨꯗꯨ ꯄꯨꯈꯤꯅꯨ. ꯉꯥꯅꯨ ꯂꯥꯕ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯇꯣꯝꯊꯤꯟ ꯃꯃꯥꯅ ꯉꯥꯡꯂꯤꯕꯒꯗꯨ ꯇꯥꯗꯦ. ꯉꯥꯅꯨꯗꯨ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯂꯩꯃꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ. ꯇꯣꯝꯊꯤꯟꯅ ꯉꯥꯅꯨ ꯂꯥꯕꯗꯨ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯆꯥꯔꯝꯃꯤ. ꯇꯣꯝꯊꯤꯟꯗꯤ ꯆꯥꯕ ꯄꯥꯛꯅ ꯐꯪꯂꯝꯗꯦ. ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯌꯥꯝꯕ ꯆꯥꯔꯝꯃꯤ. ꯇꯣꯝꯊꯤꯟ ꯉꯥꯅꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ. ꯐꯩꯖꯥꯎꯅ ꯐꯔꯦ, ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯔꯒꯦ ꯂꯥꯛꯑꯣ. ꯇꯣꯝꯊꯤꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯔꯒꯦ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯔꯨꯞ ꯑꯍꯨꯝꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯎꯃꯪꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯇꯣꯝꯊꯤꯟ ꯉꯛꯅ ꯃꯔꯨꯞ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯎꯃꯪꯁꯤ ꯂꯥꯛꯂꯤꯕꯁꯦ? ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯅꯕꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ꯭ꯔꯣ? ꯍꯣꯏ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯎꯃꯪ ꯑꯁꯤꯗ ꯂꯩ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯅꯣꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯎ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯕꯗ ꯃꯥꯂꯦꯝꯅ ꯃꯔꯨꯞ ꯇꯣꯝꯊꯤꯟ, ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯤ. ꯀꯗꯥꯏ? ꯃꯥꯂꯦꯝꯗꯨ ꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯨ ꯑꯥꯗ ꯂꯩꯔꯤ. ꯑꯁꯤꯗꯤ ꯎꯅꯤ, ꯅꯨꯄꯤꯁꯨ ꯅꯠꯇꯅ. ꯐꯩꯖꯥꯎꯅ ꯃꯔꯨꯞ ꯇꯣꯝꯊꯤꯟ, ꯎꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯊꯋꯥꯏ ꯄꯥꯜꯂꯤꯕꯅꯤ. ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯎꯒ ꯂꯨꯍꯣꯡꯕꯁꯦ. ꯅꯪꯕꯨ ꯎ ꯑꯁꯤꯒ ꯂꯨꯍꯣꯡꯅꯤꯡꯗꯕ꯭ꯔꯅꯦ? ꯍꯣꯡꯅꯤꯡꯉꯤ ꯃꯔꯨꯞ. ꯑꯗꯨꯗꯤ ꯐꯔꯦ, ꯎ ꯑꯁꯤꯒ ꯅꯪꯒ ꯂꯨꯍꯣꯡꯕꯤꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯃꯪꯗ ꯍꯧꯕ ꯂꯩ ꯈꯔ ꯍꯦꯛꯂꯒ ꯂꯩ ꯄꯔꯦꯡ ꯑꯅꯤ ꯂꯦꯡꯂꯝꯃꯤ. ꯑꯗꯨꯒ ꯎꯗ ꯑꯃ ꯍꯨꯛꯂꯒ ꯑꯃꯅ ꯇꯣꯝꯊꯤꯟꯒꯤ ꯃꯉꯛꯇ ꯍꯨꯛꯂꯝꯃꯤ. ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯂꯤ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯣꯝꯊꯤꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯎ ꯑꯗꯨꯗ ꯋꯥꯔꯤꯁꯨ ꯁꯥꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯈꯔꯅ ꯇꯣꯝꯊꯤꯟꯒꯤ ꯅꯨꯄꯤꯅꯤ ꯈꯟꯖꯔꯤꯕ ꯎ ꯑꯗꯨꯕు ꯌꯥꯟꯒꯗꯕꯒꯤ ꯇꯧꯔꯝꯃꯤ. ꯇꯣꯝꯊꯤꯟ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯈꯨꯔꯥ, ꯎ ꯑꯁꯤꯕꯨ ꯌꯥꯟꯕꯤꯒꯅꯨ. ꯎ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ. ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯎ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤꯌꯦ. ꯃꯁꯤꯕꯨ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯥꯏꯀꯣ. ꯇꯣꯝꯊꯤꯟ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯁꯦꯡꯕꯅꯤ ꯈꯨꯔꯥ, ꯎ ꯑꯁꯤꯕꯨ ꯌꯥꯟꯕꯤꯒꯅꯨ. ꯑꯩ ꯈꯨꯔꯥꯒꯤ ꯈꯣꯡ ꯄꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯄꯥꯏꯖꯒꯦ. ꯍꯩ ꯆꯠꯊꯣꯛꯑꯣꯅꯦ ꯑꯉꯥꯎꯕ. ꯅꯨꯄꯥꯁꯤꯡꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯇꯥꯜꯂꯝꯃꯤ. ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯎ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯜꯂꯝꯃꯤ. ꯎꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯕ ꯎꯔꯒ ꯇꯣꯝꯊꯤꯟ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ. ꯇꯣꯝꯊꯤꯟ ꯀꯞꯇꯨꯅ ꯎꯗꯨ ꯌꯥꯟꯗꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯦ. ꯎ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯟꯕ ꯂꯣꯏꯔꯝꯃꯤ. ꯇꯣꯝꯊꯤꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ. ꯅꯨꯄꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩ ꯅꯪꯕꯨ ꯀꯟꯕ ꯉꯝꯃꯛꯇ꯭ꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ. ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ. ꯅꯨꯄꯥ ꯑꯃ ꯆꯠꯇꯨꯅ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯗ ꯄꯥꯎ ꯄꯤꯔꯝꯃꯤ. ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯁꯨ ꯎꯃꯪꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯂꯩꯃ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯇꯣꯝꯊꯤꯟ ꯀꯞꯇꯨꯅ ꯏꯃꯥ, ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯌꯥꯟꯊꯠꯄꯤꯈ꯭ꯔꯦ. ꯎ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯦꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯨꯝꯅ ꯑꯩꯒ ꯎ ꯑꯁꯤꯒ ꯂꯨꯍꯣꯡꯕꯤꯈ꯭ꯔꯕꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯎ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯟꯈ꯭ꯔꯕꯅꯤ. ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯅ ꯃꯁꯥꯕꯨ ꯐꯅ ꯊꯦꯝꯂꯕꯁꯨ ꯌꯥꯔꯝꯗꯦ. ꯆꯥꯎꯔꯦꯜꯅ ꯐꯔꯁꯤ, ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯧꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯀꯩꯅꯣ, ꯃꯣꯏ ꯄꯥꯕꯁꯨ ꯉꯥꯎꯕ ꯌꯥꯎꯔꯕ꯭ꯔꯣ? ꯃꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ. ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯉꯛꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯎ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯝꯃꯤ.
ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯕ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯇꯣꯝꯊꯤꯟ ꯎ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗ ꯎ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅꯔꯝꯃꯤ, ꯇꯣꯝꯊꯤꯟꯁꯨ ꯉꯛꯂꯝꯃꯤ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯅꯨꯄꯥ, ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯎꯗꯨꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯕꯤꯕꯅꯤ." ꯇꯣꯝꯊꯤꯟ ꯍꯔꯥꯎꯅ, "ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯤ ꯍꯥꯏꯕ?" "ꯃꯥꯅꯤ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯤ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯎꯗꯒꯤ ꯑꯣꯜꯂꯛꯄ ꯅꯨꯄꯤ ꯑꯗꯨ ꯇꯣꯝꯊꯤꯟꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯁꯨ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ, ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯎ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫